kuki leader ama yauna kuki ani sire KNDF ki leader amasu junta ge air strike ta sikre nakalamromdana Kangpokpi district ki Gladot post saibol da duty tawringai da scrub typhus na sikpadagi lukhogen kibgen kauba kuki military amasu sire haidi Koken kuki khulga thangnana leiba lau pari taruklom lau uba changba ngamdana leide haidi Imphal West district ki manungsana sangai thelga naknana leiriba longa koireng area gi loko sing handak sahi gi oinadi mapung phana lau panba gi thabak sa thabang ngamle adubu longa koireng ga thangnana leiriba koken kuki khulasi ga thangnana leiriba maitai gi lau pari taruklom lau uba ngamdaduna hojik leire haidi pause sina phangba paw gi matung ina de koken kuki khulasi loa koireng sangai thel park ta gi sangselaga leibane hairiba mafam asida maitai singi oina lau pari taruklom lei hairiba lopam sing asi Manipur da thokliba irang asina maram oiduna 2023 gi May 3 dagi hauna lopam sing asi da sangbang amdaduna leirakhibani hojik Manipur da thokliba irang asi kharamakhay safaraklabasu hairiba koken kuki khulga naknana leiriba lopam asidi sangbang amdabudagi lau uba ngamduna leirakpani loinana hairiba lokol asi lau uba ngamnaba security gi ngak senbagi thabaksu hojumaki oina di paikhatpa leitri hairi Tha asigi kunga mathoidagi haugadoriba Parliament session da Manipur da makhata na president rule thamba yauna tongan ba anobu bill Nepal puthoknaba thaurang tawkhre Tha asigi kunga mathoidagi haugadoriba Bharat ki Parliament ki monsoon session da Manipur da makhata na president rule thamba yauna tongan ba bill Nepal Prime Minister Narendra Modi gi lengak na puthoknaba thaurang tawkhre haina Deccan Herald gi report amana hairi report aduna hai Manipur da hatu na anobu lenga ama sembagi mahuta president rule tha taru amaga Sangdoklaba yai Parliament Appropriation Bill oina Manipur ki kumja 2025-26 ki demands for grants puthoknaba amate Lok Sabha da sahi asigi February 13 da introduce tawrakraba matung select committee na yengsilaba income tax bill 2025 so puthokaba yai hairi adum oina mak Parliament ta puthokadaba bill sing asigi oiba tentative list amasu thaurang tawkhre hairi hairiba tentative list sing aduda Manipur Goods and Service Tax Bill 2025, the Jan Bimbas Amendment of Provisions Bill 2025, the Indian Institute of Management Amendment Bill 2025, the Taxation Law Amendment Bill 2025, the Mine and Minerals Development and Regulation Amendment Bill 2025, the National Sports Governance Bill 2025, amadi the National Anti-Doping Amendment Bill 2025 yauraba yai hairi Sursatpur da security force na kuki jo lal hau bapha na ba sangsil lobada kuki nupi singa talakhre hairi Sursatpur da lanmi ki phijol set pa kuki jo lal hau balup singi lanmi sing na phong na aphaba makal ki khulai pai na zatpada security force ki kangbu na ubadage pha na ba sangsil loba matamda mafam adu gi nupi sing na athing ba pirakpadage pha ba ngam khidre hairi adum oina mak ngasi amade ngarang tampa ki tongan ba mafam sing da security force na sathaki ba operation da lal hau lop khara gi lanmi sing yauna miyoy kya amade tongan makhal gi nomai marphu yauna atai khulai sing phagat pangam khre thodo asigi matang da pause sina police amade maikai kya da gi phangba paw gi matung ina de ngarang numidang Sursatpur district ke molhoi area da khulai pai ba kuki jo lalhauba sing na phong na khulai pai duna chatpa ubadagi security force ke kangbu na mioi sing adu pha na ba operation sathaki operation adu da khulai pai ba mioi khara pha ki hairi thodo adu gi paw hek ta badagi maikai adong gi nupi sing thomjilaki ba loina na security force ke kangbu ga kanamong da mukna Tanja adu lauraga security force na phaduna thamlamna ha ani nanthokuna sen ki khunjan nupi sing aduna village volunteer sing security force ki kangbuna phana bo honare haina laubudagi masing yamlaba nupi sing thomjilakpa loinana numidang athengba phawbuda maikai ani damuk nabagi thawdok thoki loinana maikai adungi miyamna tiar mai thabaga loinana mafam kaya da lambi thingbagi khongsang sangsin ki tungda nupi sing aduna security force ki kangbu adubu mafam adudagi tan thoraki hairi Sursatpur ki Sadar Hills area dagi lanjen rakhiba IDP sing nauna saba yum sing da hongjin ba haukhre hairi kumja 2023 ki May 3 dagi hauna Manipur da tholak riba lal ase tamna nem tharaki ba loinana Sursatpur district ta masa gi yum thadoktuna lanjen raktuna tongan ba relief camp sing da sangsapam loduna leirakhiba Sursatpur gi Saron Hills area dagi lanjen rakhiba IDP sing nauna saba yum sing da hongjin ba haukhre hairi pawasina hai Sursatpur kendra gi MLA NGO sing amade local community
organization achauba thodang loduna yumsing adu sakibaga loinana ngasi nongmani ki mamangdagi hauna IDP singna nauna saba yumsing adu da changduna leiba haukhre hairi hairiba yumsing adu sariba mafam sing adu Chanpur kendragi MLA na katpaga loinana Wi-Fi Advertisers Association na fund puthokduna sabani hairi amoromda nauna saba yumsing adu da IDP singna leirabusu haksel gi matangda piba yaba mathau taba thabaksing mapung phana lokhatkani haina su District Family Welfare Officer Dr. Kholi Sonia Monica na phongdokre mahana phongdokibada mafam adu da mobile medical team sing thaduna regular oina health checkup sing tawbaga loinana immunization mental health counseling gi mathau taba sing adumak lokhatkani haike ningsingba yabadi Manipur da personal rule gi lenga asina sahi asigi December tha phawbugi manungda IDP sing taka ahum thona masa masa gi mayumda homjinna bahonagani haina IDP sing da thajaba pikibani Security Force na sing amasung tamdagi nongmai phagat pa leptre tampak lamdagi Security Force na nongmai marphuga taruk nongmai maru samapan ga humudra ga mari phare haidi Manipur da kanglok ki irang thokraba tungda misamyam na nongmai paikhanaraktuna kanglok masel ge marakta hana sunabagi thodok sing thorak pa thinglanaba Central Force na sathaba operation hena kan khalakle ngase su Security Force na tampak ki tonga tonga no pham sing dagi nongmai marphuga taruk amasung nongmai maru samapan humdra mari phare haidi Manipur Police Headquarters da ngase yok pawmi sing ga bada IG Kabib Kena Pawmi sing da hai ngase angan bada Security Force na Imphal East Imphal West Thobal Kaksing amasung Bisnupur District ki mafam da thiba humba ki thabak sathaki akaknaba intelligence ki e pawdu yumpham oiraga sathakiba operation aduda yamlaba kusukhulai sing lan gi matamda sizinaba polam sing tonga tonga nompham kiyadagi phagat pangamki operation aduda Manipur Police Central Armed Police Force Army Assam Rifles na singba force sing sarugya ki haidi Mahairoi Nupimacha ama mafam khangdana mangkhre haidi Kwakaithel mayai koibida leiba Sisu Nistha Niketan da class 10 tamlebi Mahairoi Nupimacha ama mangkhre mafam khangdana leiriba Mahairoi asiki mamingna Pema Seren Sejong apokpa lahakpa sejong kawi khangem pali panthakdagini apokpi mamana maitaini aduga mapana Arunachal dagini singjamai singa makha basketball ground mayadagi mangkhraba matung iroi loiba oina Naga mapal da okhi madugi matung mafam khangkhidre kanagumbana thengnabirabadi Mobile number 977-462-5543 natraga 9366662850 da paw pibiyu hairakli Kuki volunteer singa Chandel dage hijack tawkhiba JCB ama mafam khangdre AR da wakalabasu tabidre haide Chandel district ki sakpi karong subdivision ki manung chanba kanan Kuki village dagi Kuki volunteer singa hijack tawkhiba JCB ama hauju phawa pitho u haiba yadre Assam Rifles da wakalabasu karimata tabidre Kuki singa sathariba thong asi akanamong da condemn tawi haina Chandel Naga People's Organization na thadropa serol mana haidi serol asina makhata na haidibana haidiba thodo asi sahi asige February 5 gi nuptil pung ani minute ni phuni pan tabada thokibani numit aduda Kuki volunteer sing aduna Chandol Popi village dagi MK Ramkanmi Sothe kauba amagi JCB ahum DX vehicle number MN04CO 677 asi hijack tawraga pukhibani adubu hairiba gari adu Kuki amasung maitai anigi marakta thokiba kangloki irang adu yamna ngalingai matam 2023 gi May da Assam Rifles na Haibijang camp dagi phagatkibani adubu valid documents sing ulaba matungda thadorakhibani adubu hairiba gari adu amuhana Kuki volunteer kanan Kuki village ki manakta thauduna charlingai da hijack tawraga pukhibani thaudo asigi matangda kungani pansuba Assam Rifles da report tawrabasu haujuk phawba action amata laukhatre amasung gari adu recover tawba laitre hariba thong asi law and order da chauna akaiba piba khakta natana civilian singi right asi violate tawbani thaudo aduna gari asigi asengba mapu asigi semit lon da chauna awaba pibata natana public safety da sunung nangba mapu khale maramaduna district administration amasung law enforcing agencies singi maikai dagi hiramasida mi yengsangbiyo Assam Rifles amasung Security Force ki maikai dagi Kuki volunteers na hijack tawraga pukhiba gari adu recover tawba yauna thaudo adu da general singi matakta chapchana justice purakadabani conflict effective area singda civilian property singak senbaga justice restoration tawna bohonagadabani mari lenaba authority ki maikai dagi hiramasida mi yengsangduna asiguma thaudo asimatungda tawduna ba chapchaba action lakhotgadabani haidi